Khun Ngakpa Hatpa Police Cheirak Piyu Phakhiba Khun Ngakpa taruk ngasi numidang pung taruk faobagi manungda Thadokadabani. Loinana Duty Magistrate Thokbalna Tha asigi kunmari fauba Police Custody da remand pikre. Ngarang salungfam da thokiba thokdok aduda Phakhiba Khun Ngakpa miyoi taruk condition amata yaudana Thadokadabani. Khun Ngakpa faraga hatpada Chenaba Police Commando matik chaba action laugadabani haina ngasi ayuk Thaubalda National Highway 102 Imphal More lambi thingduna khongjang changsinkhre. Paw asina hai ngasi ayuk pung 10:30 tabada tongan mafamsingdagi lakpa maira paibisingna Thobal Mela Ground Community Hall da punduna lainakhi. Tungda miyam aduna National Highway da thoktuna lambi thingba haukibaga loinana lambi da famjinduna lainakhi. Makha tarakpada thodok asigi matangda semkhiba JAC na Manipur lengakta taliba demand sing yauba memorandum ama DC Thobal da pisinnaba chatki. Memorandum adu DC lairamdabadagi SDC Thobal da pisilamki hairi. Memorandum pisiluraba matungda JAC gi Vice President Sarangthem Tombana Fongdorakpada JAC na lengakta taliba demand singdi Khun Ngakpa Hatpa Police thabaktagi lauthokadabani. Thabaktagi lauthokdri fauba asiba haksang laudaba police na Phakhiba Khun Ngakpa tarukma condition amata yaudana Thadokadabani hairiduna lengakta taliba demand sing asi ngasi numidang pung 10 faubagi manungda thabak oina onthoktrabadi makhal makha kayagi khongjang sing changsin gani haiki. Nungthil pung 3:30 tarakpada masing yamlaba miyam aduna Khun Ngakpa police personnel adu miyamda sinau haiba kholawga loinana Thobal SP gi office tamna rally chatuna SP office ta thomjinki. Khongjang aduda saruk yakhibi ima amana fongdorakpada salungfam gi thodokta fajinkiba Khun Ngakpa taruk condition amata yaudana ngasi numidang pung 10 faubada Thadokadabani. Karigumba ichasing asi thadoraktaba taragadi ichasinggi maichakna ngauraba imasing mafam asidagi halloi. JAC amadi Chief Minister unaraga halaklaba matungda makhatana khongjangsing changsinnaba firep lauragani haiki. Salungfamgi thodokta aikogi miyoi ama laikhidre taruk ama phakre lokapta leire. Sigi matangda aikoina ngasai ayuktagi agitation changjanduna ngarangdagi kholaw pijarakpase lengak asida aikogi JAC gi site tagi unaba satki adubu aikoi khang mangamdraba mama singa aikoi se tawhom khangaktadana aikoi hojik commando complex ta leire maramdi aikoi pung 10 kana thajaki bani pung 10 sida aikoi gi sa singje condition amata yaudana thadok pira haijabani masida thadok piraktragadi aikoi JC gi laakanda tanaraga makha taba khongjang aikoi leibak miyamda mung lauthokchagani haiba wafam ase aikoi na thamjari maramdi aikoi hojik phamiba ima singa se aikoi gi sa singa se phangdriba ko aikoi phammani haiba wafam madu aikoi thamjari. Looking for a perfect school to save your child's future? Welcome to Princeton International School, Khetri Awang Lekai, Imphal East, Manipur, where education meets excellence. Admission open for 2025 sessions from pre-nursery to class 9. Why choose Princeton International School? 21st century educational excellence affiliated with BOSEM and COSEM, set on an expansive and serene 5-acre campus in the heart of Manipur, a safe and secure learning environment, round-the-clock medical assistance for your peace of mind, modern neat and clean boarding facilities, premium boarding available for boys and girls from class 1 to 12. Save your child's future with us. Contact us today for more details and admission. Contact us for more details and admission. Contact us today for more details and admission.